Ram Akchari Makhataba Pau Pizari. Congress ki MP Mari Ngasi Lok Sabha dagi HANDAK CHEI session Asi Loidari Phaoba Tanthokkhare. Makhoi na Ngasi House manungda PONYTV TANGBAGI batangda play card kaya paiduna House manungda protest tawrakpadagi Speaker Om Birlana Lok Sabha dagi tanthokhibadi haide. Speaker na mangjongnana makhoida protest tawninglabasu House mapanda taw hainasu khangankiba lei haide. Congress ki suspend tawkhraba MP sing adude Manikam Tagore, Jyoti Mani, Ramya Haridas amadi TN Prathapani. House tagi tanthoklaba matungda makhoina Parliament manungda leiba Mahatma Gandhi gi mitam mamangda slogan kaya laukhi. Congress na haikibada lengang na MP khara tanthoktuna makhoibu kihanbani. Miyamna thengnariba khudong chadaba sing adu Congress ki MP sing na House ta pukhatnaba hotnabani hainasu phongdokhe. Lok Sabha ki Congress Deputy Leader Gaurav Gogoi na phongdokhibada PONYTV tangliba asigi matangda khananaiba makhoina adjournment motion dabi tawkhiba leirabasu masigi matangda karimata hainadabadagi khongthang asi lobani haikhe. Nakal amaromda Lok Sabha ki Speaker na haibada pung ahum gi matungda khananaba haikiba lei adubo House manungda di play card paiduna protest tawba yahankiba